Masi phongkhiba tongan-tonganba pausising amadi social media-dagi lokhatjaba pausingi update pijari ahanbada maruoiba pau Yaskul Chingakham Lairakta nupi ama masagi yumda hatoklamle hairi Myanmar gi yagang region da rebel group sing amadi SAC military anigi marakta akanba mongda khut thoknari ngarang ayu pung 10 makhai aduwaida Myanmar gi Chin state da military army na air strike tawbada angang ani laikhidrabaga loinana mioi 10 gi matakta sokle Delhi ni leiba kuki gi nupi macha ama mahagi nungsinaba nupa amaga punna siduna leiramle RK production gi update ka loinana Pakistan Army singna TLP gi member tara kapaga hatkre sahi ani gi matungda Hamas na Israeli hostage sing thadorakle athubada assembly dissolve tawduna anoba election ama pangthoknaba khonagadabani haina ke Mega Chandrana phongdokre MU gi BCN Lokendrana Lusingba Gengkhupu amana university asi mahangadore BC kudakta suspend tawgadabani haina KSA na phongdorakle Rajbari thugai kibagi thodok thijinnaba committee semlagani haina El Sosindro da governor na thajaba pirakre numit tare ni khaktang oirabasu chief minister ohanbiu lebaki problem sing loisinjage haina IS konthokjamna phongdorakli Hill Tribal Council na indigenous pillar da yaningdaba phongdoknarakli changdokkiba president rules ki matam loidringaida anong belengak semba yabagi thajaba leire haina bomchana phongdorakli Silongi Manipur gi Rajbari sangotpagi Thabak yengsinnaba lengakna committee semkhre hanagi structure mangaloi amadi hanagi sijinaramba thongnauksing yariba makai sijinagani haina Manipur lengakna phongdorakli Maira Paibi Lusingbi Ibetombi gi yumda hand grenade ama thamjillamle Haujik pau chandongna pijari ngarang numidang wairam pung 8 makhairom tarakpa matamda Yaskul Chingakham Lairakta nupi ama masagi yummaktada tamthina hatoklaga thamlamle hairi thagdok asi numidang wairam laikai gi mioi singna thengnarakibani laikhidriba nupi asikhiming Dr. Asem Rita sahi 68 retire physiotherapist rims da thabak tawrambani hairi mahakna masagi yumda anisuba floor gi stair da Arumba pochak amagumbana sakhangdaba amana sapu kana thomaga hatlaga thamlamba oiramba yai hairi thogdok asigi matangda Yaskul apunba Maira Paibi gi member singna thamoi sokna nungaitaba phongdorakpaga loinana mihat asi kanana kari maramgi tawribano haiba sengdok pirau haibaga loinana mihat adubu chatharamliba misak athuba matamda Mari Lainaba Department Singna Tijinduna Puthokadabani Hairi Loinana Police na case ama lokatpaga thigatpa hokre forensic science ki team su mafam aduda yoksinduna tijinba hokre Myanmar gi tongan ba state sing amadi region sing da leptana militant sing amadi military army ani gi marakta khut thongna bagi makha chatharakpada ngarang dagi ngasi fawba leptana rebel group sing amadi SAC military ani gi marakta akanba mongda khut thongnari akanba khut thongna bana maram oiraga media gi mioi sing changsin ba ngamdabana haujuk fawbagi oina nakal ani makta mi kaya sirabage haibagi chapchaba paw khangba ngamdri makha taba paw ngaiminasi Myanmar da thokliba khut thoknabagi makha tarakpa pawda ngasi ayu pung 10 makhai aduwaida Myanmar gi Chin state ki Hakha district ta leiba Bahanha village da military jet fighter na air strike torokpada angang ani laikhidre mioi 10 gi matakta sokle hairi laikhidriba angang sing asi rebel group singi haibadi laloba singi macha singni haina thajanari Delhi gi Monrika da leiba kuki gi nupi ama Bensi naini them khongsai kobi amaga mahaka nungsinajaba maitai pangal amaga makhoi gi leibam ka da siraga leiramle hairi hariba kuki nupi asi amadi maitai pangal nupa makhoi ani nungsinai matam kharagi mamangdagi makhoi ani gi marakta khatnaba marai yenaba tatana thokre hairi mahak nungsinaba nupa haibadi maitai pangal asina hatpa oiramgani haibagi chingnaba lei hairi makha taba investigation police na tokre hairi RK Production की official Facebook account दा असुमना update पीरी corruption ना democracy की backbone नि अदुनबु हुरानबा दाकू सिंगना power steering पारी बनी RK Production दी लांथेंगनबा तारी मियाम मिकअप थोक्ट्रिबा फावबा हाइना सुमना update पीरी लाहौर दा ngasi ayok Pakistan के paramilitary ranger सिंगना protester सिंगदा नोंगै कापदा Tehrik-e-Labbai Pakistan TLP की member तरा सीखरे
TLP gi member singna capital city Islamabad tamna khungchat amal chatnaba thorang tawringaida paramilitary ranger singna nongoi kapada mioi tara adu sikhibani nakal ani gi marakta chauna ungkhatnarakpadagi police personnel yankhai hena asok apan nangki lebaki atei atopa mafam kharadasu law enforcement agency amadi TLP gi supporter singi marakta ungkhatnabagi thodok kaya thoki TLP na Islamabad ta leiba US embassy manakta rally chatnaba thorang tawbada hariba thodok asi thokhibani hairi Gaza Strip ta Israel amasung Hamas na sahi anirom lan songnaduna lakraba matungda ceasefire lauthoknabagi damakta Hamas na phajinduna thamlamba Israeli hostage taret Red Cross ki khuthangda thadoraklaba hostage sing adugi hakchanggi phibam hogjikmaki oina khangba ngamdri awangtangba Gaza Strip ta Hamas na phajinduna thamlamba hostage sing adu International Committee of the Red Cross na khusinnarakpada Yaman na harawba phongdoknagi amaromda Israel na phajinduna thamlakiba Palestinian cha kaya marum thadoraknaba Palestinian singna khawrang na ngairi sahi anirom lan songnaduna lakraba matungda US President Donald Trump ki mityeng changlakpadagi Israel amadi Hamas ki ceasefire asi lakhibani Double engine oiriba BJP na sarkar sembasu ngamdraba leba ngakpasu ngamdraba miyamgi chakhot thorangsu tawba ngamdraba naharol singi thabak pibasu ngamdrabanina hojik leiriba assembly asi dissolve tawraga anoba mikhal ama thubada pangthokadabani haina Congress Bhavan da pangthokiba pawgi mifam amada MPCC ki president su oiriba MLA ke Mega Chandrana phungdokre mahana makata na haikibada BJP na state asida sarkar semgani haina adumak matam loduna leiriba asina miyamda awaba kaya mayokna hale Indian Constitution ki article 174 asi violate tawbana hojik leiriba assembly asi sire haina sarkar semdrabara hairaduna hiramasi ki matangda Congress ki maikaidigi Manipur ki governor da aiba chiro pisinduna wahangkaya hangkrabasu hiramasi ki matangda ngasi fawba governor gi maikaidigi pakhum amata pirakpa leite aiba pakhum oina piraktrabasu governor gi office ta koraklaga wari sanaraga khanghanbasu yabani adubu amata tawkhidre aduna thong asi Indian Constitution gi article 174 asi violate tawbana usinnadana leirabra haibasi chingnaningai oi miyam gi voice tanaba democracy gi wanto adu lehanaba amasung miyam da phanganaba gi damakta leiriba assembly asi dissolve tawduna anoba election ama pangthoknaba honagadabani hariba wafam asi double engine government amasung PR lengangna yagadabani hanadagi hongna Congress na assembly dissolve tawduna mikhal pangthokadabani haina demand tawduna lakhibani kariguma masida yadaba tarabadi atopa options amata leitabana court chatpagi tanja adu lobatabani haikhi Manipur University ki VCN Lokendra na lusingba geng khutpu amana University asi makhangadore maram aduna BC Lokendra khudakta suspend tawgadabani haina Kuyathongda leiba KSA gi office ta pangthokkiba pawgi mifam amada loop asigi president Sukham Vidyanandana phongdokre mahangna hai Professor N Lokendra na Manipur University ki registrar oiringai matam lisingani taramari da masamaki executive council gi secretary ama oina famkiba executive council gi mifam amada Manipur University ki statue taramapal asi yamna controversial oiba mawongda MN tawki MN tawre hariba statue amada statutory post kharagi selection committee ki composition ki matangda iriba heading da candidate ka chana dabana maram oiduna statutory post haibidi registrar amasung financial na singba selection committee ki composition singi matangda warhep lokhi haibasi inquiry tawba mathau tari hena ngakpa amana english ngani taramari da UGC dagi letter ama tharai haiduna letter aduda yumpham oiduna executive council na warep lokhibani adubu laibak thibadi UGC dagi tharai hariba letter asi UGC office ta hangbada office ta file number asi thiba khangdre haina thamlakle maram aduna masigi matangda inquiry tawduna thigetpagi tangai fadaba lei executive council na MN tawre hariba statue taramapal asi visitor habidi president of India na SN Pinaba Oza Lokendrana Lisingani Trahumdogi April Tratrukta Ministry da si ama thaki lunana Lisingani Tara Marigi December Tara Nepalda SN Piraki Ngaglibadi Fana SN Piraklabasu Manipur University Act Section 46(1) gi matung ina any statute MMN asi parliament ki house animakta puthoktuno warep loba amasung makha tarakpada gadget ta phongba mathau tai adubu MN tawre hariba statute taramapal 2
asi English ngani kun mangagi March tara nipal khaktada gazette ta phonglakibani loinana parliament ta pass tawkibasu leite nongna amend tawre hariba statute taramapal tu asida yauriba statutory posting gi selection committee gi composition asiju Oza Lokendrana Mahaki Kuchi Rachida Sijinari Amen Tawre Hariba Statute Taramapal 2 gi Selection Committee gi composition adugi Makapona Handak Registrar Amadi Finance Office Khankiba Asina Aranba Khongthang Amani Selection Committee aduda Vice Chancellor na Selection Committee gi Chairman Oiraga Amuksu Head of the Department Institution Haina Ani Thokna Hapchinduna VC na Selection Committee aduda Voting Right Ani Fangli aduga Nakal Amada Dean of Faculty Haina Yauribadu Amuk Lokthukuna Selection Committee da Yahon Kide Registrar gi Recruitment Asi Lali Selection Committee gi Composition Lali Subject Expert EC na Nominate Togodaba Adusu EC na Nominate Todana VC na Mahaki Khuchabi Hapchilli Haibagi Matangda High Court ta Case Lairibani Manipur gi Puwari ga Chagonana Shillong da leiriba Rajbari Redland Narol da thugaiduna mangalambagi thaudu adu Khurai Assembly Constituency gi MLA Lesangtem Sosindrona ngarang numijung matung Governor unaduna yaningdaba phongdokre state asigi yamna maru oiba Puwari gi saruk ama oiriba Rajbari amabu mafam marang ikhang kangodana sidokhiba thaudu adu karamna thokibano amasung maral leiba sing cherak pinaba MLA asina Governor da taksinki Governor na sumhaki wafam adu munna taraba matungda yamna nungaitaba phongdorakhi miyamna mangonda thaudu adugi matangda saiba tare maram aduna kamdona thodok aduk yamna luba structure adubu sidokhibano amasung madugi marumda kana chenabage haiba khangdoknaba committee ama semlagani committee aduna pikhalakpa report ki matung inna aihakna thabak tawgani haina su thajaba piraki haina MLA su sindrona pawsi asida phongdorakhi MLA sina aiba chirol ama governor AK balada haktengnana pisinki chirol aduda palliba sing adudi kumjal sing amaga chamapan nimfugi anganba sarukta Manipur Rajbari Bani mafam aduda ningthau Buddha Chandra gi leifam oiki kumjal sing chamapan nifumapal gi September 23 da Manipur merger agreement khuyek pine khiba mafam oibana Manipur Rajbari bu Puwari ga mari lenaba yamna maru oiba mafam amani haina longnari bani maikei kayadagi structure adu senjin binabagi kayarak hanna appeal tawkrabasu maram icha chadana sidoklaga anobo building ama sagani haina thorang tawribasi ningba kainingai ni maram chadana red lane building sidokhibagi thong asi Manipur gi Puwari bu haksinna longjaba miyamda chaungna ningba kahele haiki Maka tarakpada yamna nungaiba interest oigadaba pau amada sahi ahum phajilaklaba Manipur da thokliba irang asida mioi lising humpu hena lanjenari lanjadraba mioi chani yankhai hena laikhidre aduga haujiksu Manipur gi MLA humpu asina anokba lengak ama semba ngamdre baram asina MLA humpu gi maraktagi chief minister ama khanbiro karigumba leitragana numit taret ni khakta oirabasu aihakpu chief minister ohanbiu laibaki problem sing solve tawge Ningthau Khongdagi social scientist IS Konthojamna Hari Ningthau Khongda pangthokiba paugi mifam amada makha taraduna mahangna haibada Manipur ge national highway sing hojik hangba ngamdri agricultural land chada yankhai lo uba yadana mangduna leiba maramna pothok puthokpa ngamdri problem kayana pik thale horukliba nahasing tokpham amata khangdre national highway sing blockade tawri free movement ngamdri President rule leibana central government na control tawri marak asida Shillong da leiba Rajbari forward thugaiduna Manipur gi history muthatnaba honari maram asina awonba ama puraknaba hanadagi chief minister oiningba ngakta ngairaba MLA humpu asi pumtok toklaga anowa chief minister ama miyam maraktagi khallasi mi leitragana aihak oigna khanbiro haiki Hills Tribal Council Morena Handak Imphal East ki Chongbung Kaboi Khunjau da Federation of Homina Sinduna Yungkiba Indigenous Pillar adu Manipur da hojik oiriba umkhanaba asi hena chawthoanabagi thausilni hairi council asigi chirolsina makata na hairi bana pillar adu da akaknaba tribal furup khara khaki ming habli masingmak tokai ta hanabagi maram amo oibaga loinana Manipur gi furup singi marakta leiriba thajanadaba adu hengal halagani phibam asida state lengakna tumena lesiliba karigino lengaki thawong asidi Federation of Homina
tawriba aduda ayaba pibaga manei maduda natana federation adugi akan arin chingba amasung ungkhatnariba asida ayaba pibani history haibasi semjin sajinba oiroidabani political natraga criminal interesta lanna lamjingnaba natraga puwari semdoknaba honaroidabani manipurda hojik oiriba kanglup singi marakta tokai tanaba amadi yasinnaba puraknaba honariba asida indigenous pillar ni hairiba aduna akaiba thogangani hainasu warning tawrakli phibam asida kuki jo miyambu manipur tampakdagi mathanda chachakhibani haiba yanaba honabani hojikti administration amagi makhada punna hingminaba haibadu oithoklaroi hiram asigi matangda india lengangna kuki singi aningba amasung apamba yengduna union territory pigadabani hainasu cherol asina akanma wafam phongdorali Delhi the came to Duna Lerakiba BJP MLA Sing Matang Matang Hanrakpagal Loinana Ngarang Numi Matung MLA Kongbal Tabam Ibomcha Lesangtem Susindro Yumnam Kem Chan Amasung Usam Deben Infalda Halakre Infal International Airport Tunglaba Matungda MLA Ibomchana Hai Manipurda Ani Suba Tankaki Oina Thataruk President Rule Sangtokiba Adugi Matam Loidringaida Anobo Lengak Semba Yabagi Tajaba Leire Manipurgi Oiriba Piba Masi Paudam Luna Ba Amadi Anoba Ama Sembi Naba Delhi the came to Duna MLA Kaya Lerakre Mahak Masana October Tarada Wapam Kara Pongdokibasu Laikrabani Central Leaders in that Manipurgi Politics ki Pibam Kangaluba Haibasi MLA Singi Maru Oiba Pandamni MLA Singi Team Aduna Hojik Paika Liba Tangdu Leta Daba Pibam Hanjinabagi Toxil Amasung Anoba Lengak Ama Siemnabagi Matangda Center Gi Lusingba Singda Tashilamle Atuba Matamda Anoba Lengak Ama Lak Lagani Haibagi Tajaba Chauna Leire Hojik Changdoktuna Leiriba Thataruki President Rule Gi Matam Asi Loidringaida Oitokpa Yai Matang Tha Asimaktada Lengak Semba Haiba Adugi Matangda Di Chapchana Haiba Ngamdre Tobutabu Hojik Leiriba President Rule Asigi Matam Loidringaida Lengak Semlakpa Yai Haibanini Haibana Phongdoraki MLA Mari Thunglakiba Matung Athengbada Atopa MLA Kharasu Halakani Haibagi Wapam Pawmisingda Phongdoklamki Silongi Manipur Rajbari Amuk Hanna Hanagi Masakka Chap Manana Sengwat Sagatpagi Tabaksing Mari Lainaba Expert Single Loinana Kupna Yengsinnaba Lengaki Maikaidagi Mioi Mangana Saba Monitoring and Supervision Committee Ama Semkre Joint Secretary Mohut Nathadurok Pachirol Amada Silongi Rajbari Amadi Masigi Complex Ta Sengwat Sagatpagi Tabaksing Kupna Yengsinnaba Semkiba Mohutki Director Ngangom Utamna Chairman Oiba Committee Asida Member of Secretary Oina Deputy Secretary Art and Culture Sunanda Thoksom Amadi Member Oina Deputy Secretary GAD Clara Kosoni Phimu Superintendent K Sasikanta Sharma Amadi PDA gi Executive Engineer Ama Ngangom Dilip Maitei Yauri Committee Asina Nongna Sengwadoriba Manipur Rajbari Redland Asi Hanagi Aduga Masak Mawong Chap Manana Pak Chauba Chap Manaba Amadi Yariba Makai Original Structure da Sizinaramba Material Sing Yariba Makai Nongna Sagadoriba Asida Sizinanaba Nongna Sengwat Sagatgadoriba Asida Sizinabagi Damakta Material Sing Construction Methodology gi Quality Maintain Taunaba Tabak Paikatnabagi Matangda Kupna Yengsingani Hanagi Original Structure Aduda Sizinaramba Material Sing Preserve Toba Amadi Documentation Tobagi Tabaksu Committee Asina Yengsingani Loinana Nongna Sagadoriba Asi Matamga Chunana Yuhar Habana Singbada Sokhandanaba Mari Lainaba Expert Sing Amadi Engineer Single Loinana Committee Asina Tabak Lokhatkani Committee gi Maikaidagi Sangwat Sagatpagi Tabak Singi Matangda Maru Oina Physical Financial Amadi Quality ga Mari Lainaba Report Chang Naina Appointing Authority Kudam Oina GAD Department of Art and Culture da Pikhatkani Thabak Asi Paikat Pada Apan Ayat Amadi Lehendanaba Committee Asina Government Ke Contractor Heritage Expert Amadi Local Stakeholders Singa Kuchamnana Thabak Tawgani Historic Oiba Structure Adugi Mawong Matau Amata Sohendana Committee Asina Matam Pumada Heritage Conservation Expert Singa Kusamnana Yengsinbagi Thabak Adu Chathagani Hari Amaromda Deputy Secretary GAD na Phongdorakpa Chirol Amada Silongi Manipur Rajbari Asi Semjin Sajanabagi Matangda PDA na DPR ama semlaga Northeastern Council da submit tawraba matung kumja lising ani kulumdoi da NEC na ayaba piraklaba matung nongna sengwatnaba thabak asi lokhatpa haurakpani sengwat sagatpagi thabak MS Maitei Construction Limited na tawgani nongna sangwatkadoriba asida Hanagi structure mahaloi amadi hana sizinaramba thongnautsing yariba makai sizinagani shu hairi
PDA na thagat kiba DPR adu component ani dani hanba component tana guest house aduga ani suba component tana reconstruction restoration of the exhibitions hall gallery ni haina su phongdorakli nakalama romda sidokraba silongi manipur rajbari matang chai lisingani kuntaruki mas phawbada masigi complex yauna mapung phana semgat chagat bagi loina bagi pandam thamle haina planning and development authority PDA manipur gi assistant engineering L dhanesorna phongdorakli Impal East District ke Andhra Police Station na konba yaripok lai manai da leiba maira paibi lusingbi ima asem ibe tumbi gi yumda chakangdaba singna hand grenade ama thamlamle grenade adu ayu pung taret rom taba matamda imung manunggi mioi amana nganu machinjak lokthokpa changluba matamda khamduna thamba car gi makhada leiramba thengnarakibani hari amaromda yumda khinba CCTV footage gi matung ina bom adu ngarang numidang warang pung manga rom taba matamda nupa amana gate gi Sangsilak lagat thamlambani haiba khangba ngamle pawasi hek phangbaga Andhra Police Station gi team amal laktuna ayuk pung mapan rom tapa matamda hand grenade adu asoi angam yaudana lokhat khi hari hauji phawbagi oina grenade adu kanana kari maranggi damak thamlambano haiba chapchana khangba ngamdri Makatarakpa pauda ningthau nauphangba haigadabani hairakli handak sore pana lebak miyam da thokiba kanglepak manipur bu October 15 1998 da Indiana namlo loksin khibagi mayokta lepa numit thokiba press note ki pera mari subada phone khibada ningthau naukhamba matamdagi lamdam asida tariba yellow purup singi mathau mangam khaidokpa hauraga ningthau loyumbagi matamda aiba oina loyumba senyek yauna khangna duna lenga ki chana pathap semlakpa haibasi Ningthau nauphangba matamdagi lamdam asida tariba yellow purup singi mathau mangam khaidokpa hauraga ningthau loyumbagi matamda ayiba oina loyumba senyek haina khangnaduna lengaki chana pathap semlakpa haigadabani haina phongdoksari nauphangba amadi naukhamba ani asi nauphangba haiba asina achumbani haina sorepagi maikeidagi sengdorakli Makatarakpa pauda editorial kalamdagi machangweba pausing lokhatchari ruling MLA singi marakta lengak semba pamdaba yaubara Manipurda haujik leiriba president rule asigi mahuta popular government ama sembiyu haina state BJP gi ruling MLA singna BJP central leader singda taksin khiba adugi fal oina November fawbada government semba yabagi thajaba pirakle haiba BJP MLA singna central leader sing unaba chatkhiba aduda BJP gi kuki MLA taret nataba MLA mari hairok kendra gi MLA Radheshyam Yanglam kendra gi MLA Yumnam Radheshyam Wangjing kendra gi MLA Pongnam Brojen amadi Lamsang kendra gi MLA H Rajen yaukidaba asigi maram karigino masigi matangda MLA marigi aningba amadi apamba kari leibage haibudu miyamna khangba pamli Manipur gi miyamna president role gi mahut miyam gi lengak thamu ruling MLA sing amato oina punchilu haibagi kholaw leiri miyam gi kholaw amadi apambagi matung ina BJP gi MLA sing amato oina punchinduna popular government semnaba honabagi mahut MLA sing gi marakta lusingba oinambagi groupism Ladiba Makai, Miamgi Lengak Semba Ngamloy, ruling MLA Singi Marakta Lusingba Oiningbagi, Groupism, Laibadagi Centergi Lusingba Singna popular government, Semlakani Tajade, Nomanini Gimamangda, ruling MLA Singna Hanagi CMN Biren Yauna Delhi the Chatuna, Central Leader Sing Unakiba Aduda MLA Mari, Saruk Yakida Aduna, MLA Sing Amato Oina Punsile Haina Loba Yadri, popular government Semba. Pamba MLA singi maraktagi makhoi chapchaba lusingba khanba ngamdaba asimaksu government sema ngamdanabagi maram uheli ruling MLA singna miyamgi interesta thamoi sengna government semba pamlabadi lusingba munabagi apikpa wakalon thadoknaduna nakhoigi oiba lusingba ama khanbaga loinana lengak sembada chogotpa MLA singi list governor da pisinpham thoi karigumba BJP gi MLA sing amato oina punsinba ngamloidaba leirabadi MLA singna party dagi resign tawba amadi atopa party da punna yaksinduna lengak semnaba phirep loba mathok tai ruling MLA singna Delhi da chatuna party gi lusingba sing unakiba aduda November fawbada government semnabagi thajaba pirakle hairiba wafam asi kadai fawba thabakta onthokpa ngamgadage haiba wang leitabadi natte Bihar amadi Assam ge general election loiraba matamda Manipur gi government semnaba thorang lokhatkani haibasi center gi lusingba singna Manipur da popular government thamba pamlabasu MLA singi marakta punsinba amadi lusingba khanba ngamdrabadi government semnaba honarakani haibagi thajaba leite Manipur da miyam gi lengak ki mahut
PR lengak thamba pamba MLA sing adu miyam gi mayokta leibani haina loroidabagi maram leibra Delhi da ruling gi MLA masing yamlaba MLA sing chatkhiba aduda yaukidaba MLA sing aduna chatkidabagi maram miyamda khanganduna miyamgi mapamda langtaknaba leiriba asi kokhanaba honagadabani Manipur gi hojik oiriba phibam sing asigi yenglaga miyamna popular government thamba pamliba asigi mayokta MLA singna nathaiduna leifam thokte MLA singna lusingba oiningbagi muknaba napak tanabada miyamgi apambagi mayokta leirabadi MLA sing adu miyamgi mayokta leibani haina lawroidabagi maram leite central government miyam gi lengak thamba pamdaba leiragadi MLA singna party konduna leibagi mahut miyam gi ihul khangna phirep ama lopham thoktabra president rule gi mahut miyam gi lengak semba ngamdabadagi maramdi ruling MLA singi marakta lucingba pamba masing yamba amadi napak tanabadagini Makha tarakpa aroiba pawda editorial column dagi machangoiba paw amaga lokhochari Delhi dagi MLA sing halaklaga lucingba munabagi lanjauna miyam awaba nanghanganu Manipur da president rule thamkibagi matangda Union Home Minister Amit Shah na thamkiba wafam amakak ningsingminaba yai madudi Manipur Legislative Assembly gi mifam phamgadaba pung khara khaktamak ngairaba matamduda Nongthombam Biren Chief Minister gi phamdagi resign tawkhi anoba lengak ama semnanaba karimatana claim tawrakpa leitabadagi Manipur da constitution gi oiba nena tadaba phibam ama lakpana Manipur da suspended animation thamkibani Amit Shah gi wafam asi kanagumba kharanadi thajaramba yai adubu Manipur gi maramda munna khangba kangbunadi oidaba chirolni haina soidana hainaramgani Chief Minister bu mahangna Delhi da kauraga wari chanaraba matungda special flight amada Samit Patraga loinana Imphal da halakminakhi Ikan Kanadana Samit Patra amasung atai MLA single loinana Governor unaraba matungda resign tawbagi che pisinkhre Assembly gi mifam phamgadaba amasung BJP masel gi oiba yanadabana maram oiraga House da no confidence motion thagalakpa kangbuna chogolakani haibagi thajaba leirakpana party asi kannabagi damak matam aduda president rule thamkibani haibasi ikhang akhang ahisingna adumak hainakiba wa ngaktani Manipur da thokliba sahi aniga tha manga suraklaba kanglukki irang asina maram oiraga miyamna thengnariba kudong chadaba sing asi kharada oirabasu koklagani haiduna central government na thamlakiba president rule adu taramna okpasu yaukhi president rule gi lengak asi leirabanina ingtapa halaklagani amadi miyamgi kudong chadaba sing kokhanba ngamlagani khalambadu tha nipan rom asidadi karimata ahongba leirakhidre thabak phangdabagi awaba chakthung phidungdabagi ningba kaiba mayumda hanba ngamdaba IDP singi wakat lairabagi pankhaygi makhada lairaba mi singi masing yamkhalakpa amadi chawkat thorangi thabak pumnamak phajinduna thamlakpadagi Manipurgi missing yamba miyoi singna popular government lainanaba makhoi makhoigi MLA singda taksinba haunarakhi MLA singnasu madu khangi Governor Chief Secretary amadi Commissioner gumbada state functionary Dais ki makhada famalakhi popular government leiringaidadi minister MLA singna wangangbadu officer singna khuba khurami aduga haujikna officer singduna wangangbada minister MLA singna khuba khubagi phibam ama lakli MLA sing officer singna thawoi wawoidana tawbiraktre Manipur police personnel singna MLA singbu lumna longnaraktre samna harabada makoido thitpa makai nungaitaba haibadu PR lengak manung asida thokli handak BJP gi MLA sing Delhi da kem torubadagi Imphal halaknabada ngairi kuki MLA sing nataba BJP gi MLA ayambadi kem asida saruk yakhi MLA sing asina Delhi da kem tawduna leirubagi maru oiba maramdi makoida lengak semannaba center gi lucingba singa taksin khibani hanadagi hauna Prime Minister amasung Home Minister na Manipur gi MLA sing asi mawa launing dabadawna tawraga lakhi maduna maram oiraga MLA amata Prime Minister ga Manipur gi thawdok wathok sing asiga mari lainana kana amata unarakpa phanglakhide handaki BJP gi MLA mayam gi khungsat asidasu Union Home Minister Amit Shah amasung Prime Minister Narendra Modi unaba amata phanglakhide MLA singna phongdok lakpagi matung inna Makoi suspended animation da leirabanina MLA singna phongdok nabagi matung inna makoi suspended animation da leirabanina MLA singi protocol asi yamna thak hanthakre maduna maram oiraga makoina Prime Minister natraga Union Home Minister unabagi kudong chaba ama phawba leiraroi haujik lengak ama
ꯆꯦꯝꯍꯟꯅꯕ ꯇꯛꯅꯕꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯅꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯇꯤ ꯂꯥꯏꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯇꯛꯅꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯖꯦꯄꯤꯒꯤ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯃꯅꯤꯄꯨꯔ ꯚꯕꯟꯗ ꯀꯧꯔꯒ ꯎꯅꯈꯤ ꯑꯍꯥꯟꯕ ꯎꯅꯕꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯦꯝꯅꯔꯛꯄꯗꯒꯤ ꯃꯁꯤꯡ ꯐꯠꯇꯕ ꯑꯦꯝꯑꯦꯜꯑꯦ ꯌꯥꯎꯔꯝꯗꯨꯅ ꯀꯨꯝꯍꯩ ꯇꯥꯒꯦ ꯇꯧꯈꯤ ꯃꯍꯥꯛꯀ ꯄꯨꯡ 2-3 ꯔꯣꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟ ꯎꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ BL ꯁꯟꯇꯣꯁꯀ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯇꯤꯝ ꯑꯗꯨꯃꯛ ꯎꯅꯅꯕ ꯌꯥꯗꯕꯅꯤꯅ MLA 3 खक खनगतलगा महाका उनखी MLA 3 अदुगी मनुंगदा मंगादी पार्टीना ममिंग पल्लगा हायरकपनी अदुगा अमखक्ति MLA सिंगना अपांबा अमा खंजै अदुगा याहोलउ हायबदगी याहोनखिबनी मखोय उनरुरबा मतुंगदा मणिपुरदा पॉपुलर गवर्नमेंट अमा लिंगबा हायबसी पार्टीना यारे हायना खंगलकी तौबददी बिहार लेजिस्लेटिव असेंबली की मिखल लोयरबा फावदंगदी पार्टी की अतई सीनियर लीडर सिंगा उनरगा वरी सानरबा मतुंगदा खुदोंचाबा लैरोयदबा मरम अदुना मधु फावदंगदी इंगथरगा लैरुनबा हायरगा थादोरखी MLA सिंग हौजिक मयुमदा हलकनबा हौरे मतंग असिदा पंजनिंगलिबा वाफमदी गवर्नमेंट अमा सेमनबगी मतंगदा इंगित अमा पिरकलबनिना हौजिक अखोगी मरकता लैरिबा लीडरशिप ओइनबगी लान असि तौदबना चुंगनी मदुगी सरुकपुदी सेंटरना मसी अमना फगनी हाइना खलकपा अदुदा सगुत हौद्रबदी मणिपुरदा मखाताना PR सांगथदुना मियाम हेना वारकदरा हाइबगी निपाइबा लई